Good morning, ma'am. ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯍꯟꯊꯕꯁꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯀꯔꯝꯍꯥꯏꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯇꯝꯃꯒ ꯂꯥꯛꯄꯗꯨ ꯉꯁꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯌꯧꯔꯛꯂꯦ. ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯄꯥꯟꯗꯝ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗ ꯌꯦꯡꯃꯤꯟꯅꯒꯗꯕꯁꯤ ꯗꯦꯕꯤꯠꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯒꯤꯅꯤ. ꯃꯥꯅ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯄꯨꯛꯅꯤꯡ ꯍꯟꯊꯕꯁꯦ ꯊꯦꯡꯅꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯀꯣ. ꯑꯍꯥꯟꯕ ꯁꯃꯨꯑꯦꯜ ꯄꯟꯗꯨꯞ 30ꯒꯤ ꯄꯗ 3-6 ꯐꯥꯎꯕꯗ ꯃꯁꯤ ꯑꯣꯏ. ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯕꯥꯏꯕꯜꯗꯨ ꯑꯗꯨꯒ ꯀꯟꯇꯦꯛꯁꯇꯨꯗ ꯑꯩꯈꯣꯏꯅ ꯌꯦꯡꯉ ꯃꯥꯅ ꯑꯋꯥ ꯂꯩꯔꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯍꯟꯊꯔꯕ ꯃꯇꯝꯗ ꯃꯥꯅ ꯀꯔꯝꯍꯥꯏꯅ ꯊꯦꯡꯅꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ. ꯑꯍꯥꯟꯕ ꯁꯃꯨꯑꯦꯜ ꯄꯟꯗꯨꯞ 30 ꯄꯗ 3-6. ꯑꯁꯨꯝ ꯇꯧꯅ ꯗꯦꯕꯤꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯅ ꯁꯍꯔ ꯑꯗꯨꯗ ꯂꯥꯛꯄꯗ ꯌꯦꯡꯉꯨ, ꯃꯗꯨ ꯃꯩꯅ ꯆꯥꯛꯂꯝꯂꯦ. ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ, ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯂꯥꯟꯐꯥ ꯑꯣꯏꯅ ꯄꯨꯔꯝꯈ꯭ꯔꯦ. ꯃꯗꯨꯗꯒꯤ ꯗꯦꯕꯤꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯃꯤꯁꯤꯡꯅ ꯀꯞꯅꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯛꯇ꯭ꯔꯕ ꯐꯥꯎꯕ ꯃꯈꯣꯏꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯞꯈꯤ. ꯑꯗꯨꯒ ꯗꯦꯕꯤꯠꯀꯤ ꯅꯨꯄꯤ ꯌꯦꯖ꯭ꯔꯦꯜ, ꯅꯤꯉꯣꯟ ꯑꯍꯤꯅꯣꯌꯥꯝ ꯑꯃꯁꯨꯡ ꯀꯥꯔꯃꯦꯜꯗ ꯂꯩꯕ ꯅꯥꯕꯥꯜꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯕ ꯑꯕꯤꯒꯦꯜ ꯂꯥꯟꯐꯥ ꯑꯣꯏꯅ ꯄꯨꯈ꯭ꯔꯦ. ꯃꯗꯨꯗ ꯗꯦꯕꯤꯠ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯋꯥꯈꯤ, ꯃꯔꯝꯗꯤ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯊꯋꯥꯏ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯕ ꯃꯔꯝꯅ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯅꯨꯡꯅ ꯊꯥꯅꯕ ꯉꯥꯡꯅꯈꯤ. ꯑꯗꯨꯕꯨ ꯗꯦꯕꯤꯠꯅ ꯃꯍꯥꯛꯀꯤ ꯏꯁꯣꯔ ꯖꯦꯍꯣꯚꯥꯗ ꯃꯁꯥꯕꯨ ꯊꯧꯒꯠꯍꯟꯈꯤ. ꯁꯤꯗꯩꯁꯤꯗ ꯗꯦꯕꯤꯠꯅ ꯄꯨꯛꯅꯤꯡ ꯍꯟꯊꯔꯤꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯅꯣ? ꯃꯁꯤꯒꯤ ꯃꯇꯝꯁꯦ ꯗꯦꯕꯤꯠꯅ ꯅꯤꯡꯊꯧ ꯁꯣꯜꯗꯒꯤ ꯂꯣꯠꯂꯒꯀꯣ ꯖꯤꯛꯂꯥꯛ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯃꯥꯒꯤ ꯃꯤꯁꯤꯡꯒ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯑꯗꯨ ꯃꯐꯝꯗꯨꯗ ꯃꯇꯝ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯁꯩꯗꯥꯡꯉꯀꯥꯟꯗ ꯂꯩꯕꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ. ꯃꯥꯅ ꯂꯥꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯈ꯭ꯔꯤꯉꯩꯁꯤꯗ ꯑꯃꯦꯂꯦꯀꯥꯏꯠꯁꯤꯡꯁꯦ ꯂꯥꯛꯑꯀꯥꯟꯗ ꯃꯣꯏꯁꯤꯡꯁꯦ ꯂꯥꯛꯑꯀꯥꯟꯗ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯁꯦ ꯂꯣꯏ ꯃꯩ ꯊꯥꯗꯣꯛꯑꯝꯕ, ꯖꯤꯛꯂꯥꯛꯇ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯁꯦ ꯂꯣꯏ ꯃꯩ ꯊꯥꯗꯣꯛꯑꯝꯕ, ꯄ꯭ꯂꯁ ꯃꯥꯒꯤ ꯂꯟꯊꯨꯝ ꯄꯨꯈꯤꯕ, ꯃꯇꯨ ꯃꯆꯥꯁꯤꯡ, ꯃꯥꯒꯤ ꯅꯨꯄꯤ ꯄꯨꯈꯤꯕ, ꯃꯆꯥꯅꯨꯄꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯄꯨꯈꯤꯕꯗꯣ ꯑꯗꯨꯒꯤ ꯏꯟꯁꯤꯗꯦꯟꯁꯇꯨꯒꯤ ꯃꯇꯥꯡꯗꯅꯤ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ. ꯂꯣꯏ ꯄꯨꯈ꯭ꯔꯦ. ꯑꯗꯨꯒ ꯌꯦꯡꯉꯣ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯔꯤꯕ, ꯃꯥꯒ ꯍꯔꯥꯎꯅ ꯂꯥꯟ ꯆꯠꯃꯤꯟꯅꯔꯤꯕ, ꯑꯃꯠꯇ ꯑꯣꯏꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯃꯥꯒꯤ ꯗꯦꯕꯤꯠꯀꯤ ꯃꯊꯛꯇ ꯅꯨꯡꯅ ꯊꯥꯅꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯩ. ꯍꯥꯏꯗꯤ ꯃꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗ ꯌꯥꯝ ꯁꯣꯛꯄꯒꯤ ꯆꯥꯡꯗꯨ ꯌꯥꯝ ꯌꯧꯔꯦ ꯍꯥꯏꯇꯥꯔꯦ. ꯗꯦꯕꯤꯠ, ꯅꯪꯅ ꯂꯤꯗꯔꯁꯤꯞ ꯑꯣꯏ ꯅꯠꯇ꯭ꯔꯥ? ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇ ꯅꯪꯅ ꯈꯪꯐꯝ ꯊꯣꯛꯄ ꯅꯠꯇ꯭ꯔꯥ? ꯑꯗꯨ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯀꯩꯁꯨ ꯀꯥꯟꯅꯗꯕ ꯂꯥꯟ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯨꯅꯦꯅ ꯄꯨꯔꯦ. ꯑꯗꯨꯒ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯌꯥꯎꯕꯁꯨ ꯐꯪꯍꯟꯗ꯭ꯔꯦ. ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏ ꯏꯇꯨ ꯏꯆꯥꯁꯤꯡ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅ ꯅꯪꯅ ꯃꯥꯡꯍꯟꯕꯁꯤꯗꯤ ꯍꯥꯏꯅ ꯃꯥꯒꯤ ꯃꯊꯛꯇ ꯑꯣꯏꯅ ꯅꯨꯡꯅ ꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯁꯦ ꯁꯦꯝ ꯁꯥꯔꯀꯥꯟꯗ ꯋꯥ ꯉꯥꯡꯅꯕ ꯍꯧꯋꯤ. ꯗꯦꯕꯤꯠ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯁꯤꯡꯅ ꯁꯤꯗ ꯕꯥꯏꯕꯜꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯁꯦ ꯀꯞꯅꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯛꯇ꯭ꯔ ꯐꯥꯎꯕꯗ ꯃꯈꯣꯏꯁꯦ ꯀꯞꯄꯝꯃꯤ. ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤ, ꯗꯦꯕꯤꯠ ꯃꯇꯨꯡ ꯏꯟꯅꯕ ꯃꯤꯁꯤꯡꯒꯤ ꯐꯦꯃꯤꯂꯤ, ꯃꯇꯨ ꯃꯆꯥꯁꯤꯡ ꯃꯥꯡꯕ ꯇꯥꯛꯄ, ꯂꯟꯊꯨꯝ ꯃꯥꯡꯕ ꯈꯨꯗꯤꯡꯃꯛꯇꯣ ꯀꯅꯥꯗ ꯇꯥꯏꯅꯒꯦ ꯍꯥꯏ ꯀꯥꯟꯗ ꯗꯦꯕꯤꯠꯇ ꯃꯣꯏꯅ ꯇꯥꯏꯅꯩ. ꯑꯗꯣ ꯑꯁꯦꯡꯕꯩꯗꯤ ꯐꯤꯂꯤꯁꯇꯤꯟ ꯃꯆꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯈꯣꯏꯁꯦ ꯂꯥꯟ ꯆꯠꯂꯨꯕꯅꯦꯕ. ꯂꯥꯟ ꯆꯠꯂꯨꯕ ꯃꯇꯝꯗ ꯏꯁꯔꯥꯏꯜ ꯃꯆꯥꯁꯤꯡꯒ ꯁꯣꯜꯒꯤ ꯅꯤꯡꯊꯧ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯒ ꯐꯤꯂꯤꯁꯇꯤꯟꯁꯤꯡꯒ ꯂꯥꯟ ꯁꯣꯛꯅꯕꯗ ꯗꯦꯕꯤꯠꯅ ꯐꯤꯂꯤꯁꯇꯤꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯄꯗ ꯃꯣꯏꯁꯦ ꯆꯠꯂꯤꯉꯩꯁꯤꯗ ꯃꯈꯣꯏꯅ ꯂꯥꯟ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯂꯤꯉꯩꯁꯤꯗ ꯃꯈꯣꯏꯒꯤ ꯖꯤꯛꯂꯥꯛꯇ ꯂꯩꯔꯤꯕ ꯃꯣꯏ ꯐꯦꯃꯤꯂꯤꯁꯤꯡꯗꯣ ꯑꯃꯦꯂꯦꯀꯥꯏꯠꯁꯤꯡꯅ ꯂꯣꯏ ꯄꯨꯔꯀꯥꯟꯗ ꯆꯠꯈ꯭ꯔꯦ ꯂꯥꯟꯐꯥ ꯑꯣꯏꯅ. ꯑꯗꯨꯒ ꯀꯩꯗꯧꯕꯅꯣ ꯍꯥꯏꯀꯥꯟꯗ ꯃꯣꯏ ꯃꯐꯝ ꯑꯗꯨꯗ ꯐꯤꯂꯤꯁꯇꯤꯟꯁꯤꯡ ꯑꯗꯨꯅꯁꯨ ꯗꯦꯕꯤꯠꯇꯤ ꯍꯌꯦꯡ ꯂꯥꯁꯇ ꯏꯁꯔꯥꯏꯜ ꯃꯆꯥꯁꯤꯡꯒꯤ ꯑꯃꯠꯇ ꯑꯣꯏꯈꯤꯅꯤ, ꯑꯗꯨꯅ ꯃꯥꯅ ꯑꯩꯈꯣꯏ ꯂꯥꯟꯁꯤꯗ ꯌꯥꯎꯍꯜꯂꯣꯏꯁꯦ, ꯃꯣꯏ ꯑꯥꯗ ꯂꯩꯖꯁꯅꯨ ꯍꯥꯏꯅ ꯃꯥꯁꯦ ꯑꯗꯨꯗ ꯌꯥꯎꯍꯟꯗꯕꯒꯤ ꯂꯥꯛꯄꯅꯦꯕ. ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯦꯝ?
ꯗꯦꯕꯤꯠꯀꯤ ꯃꯥꯏ ꯃꯐꯝꯁꯤꯗ ꯅꯪ ꯑꯩ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯀꯝꯄ꯭ꯂꯦꯟ ꯍꯥꯟꯅ ꯇꯧꯋꯦ ꯏꯁꯣꯔ ꯅꯍꯥꯛꯅ ꯑꯩꯁꯦ ꯅꯤꯡꯊꯧ ꯑꯣꯏꯅ ꯊꯥꯎꯅ ꯅꯣꯏꯕꯤꯔꯦ ꯑꯗꯨꯏ ꯃꯊꯛꯇ ꯅꯤꯡꯊꯧ ꯁꯣꯟꯅ ꯑꯩꯁꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯍꯜꯂꯦ ꯅꯤꯡꯊꯧ ꯑꯣꯏꯅ ꯁꯠ ꯂꯥꯎꯅ ꯍꯥꯞꯄꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯤꯒꯤ ꯂꯝꯗꯁꯨ ꯁꯩꯗꯥꯡꯉ ꯂꯩꯔꯦ ꯑꯗꯨꯒ ꯃꯤꯅꯁꯨ ꯑꯩꯁꯦ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ ꯄ꯭ꯂꯁ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯨ ꯏꯆꯥꯁꯤꯡꯗꯨ ꯂꯣꯏꯅ ꯄꯨ ꯆꯠꯈ꯭ꯔꯦ ꯏꯁꯣꯔꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯦ ꯇꯧꯕ ꯌꯥꯏꯑꯕ ꯅꯪ ꯑꯩꯅ ꯏꯁꯣꯔ ꯑꯩꯇ ꯁꯤꯖꯔꯒꯦ ꯑꯩꯕꯨ ꯅꯪꯅ ꯁꯨꯃꯥꯏꯅ ꯊꯝꯕꯤꯕ ꯀꯥꯏ ꯑꯗꯣ ꯏꯁꯣꯔꯒꯤ ꯄ꯭ꯂꯥꯟ ꯑꯩꯅ ꯁꯤꯗ ꯎꯕ ꯑꯃ ꯈꯪꯂꯦ ꯏꯁꯣꯔꯒꯤ ꯄ꯭ꯂꯥꯟꯁꯦ ꯁꯣꯏꯗꯦ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯄ꯭ꯂꯥꯟꯁꯦꯀꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯋꯥꯈꯜꯗ ꯂꯥꯛꯆꯕꯅꯤ ꯐꯤꯂꯤꯁꯇꯤꯟꯁꯤꯡꯒ ꯏꯁꯔꯥꯏꯜ ꯃꯆꯥꯁꯤꯡꯒ ꯂꯥꯟ ꯁꯣꯛꯅꯕꯗꯨꯗ ꯃꯣꯏꯁꯦ ꯗꯦꯕꯤꯠꯀꯤ ꯀꯥꯡꯕꯨꯁꯦ ꯌꯥꯎꯍꯟꯗꯕꯤ ꯂꯥꯛꯑꯦ ꯌꯥꯎꯍꯟꯗ꯭ꯔꯤꯁꯦ ꯗꯦꯕꯤꯠꯅꯗꯤ ꯑꯩꯒꯤ ꯊꯥꯖꯕꯁꯦ ꯐꯤꯂꯤꯁꯇꯤꯟꯁꯤꯡꯗ ꯑꯩꯅ ꯊꯥꯖꯕ ꯑꯩꯁꯦ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯑꯃꯅ ꯑꯩꯁꯦ ꯎꯠꯄꯁꯦ ꯑꯩ ꯎꯠꯄ ꯉꯝꯗ꯭ꯔꯦꯀꯣ ꯑꯩꯁꯦ ꯃꯤꯅ ꯊꯥꯖꯕꯤꯗ꯭ꯔꯦꯀꯣ ꯑꯩ ꯄꯨꯛꯅꯤꯡ ꯍꯟꯊꯔꯒꯗꯤ ꯂꯥꯛꯑꯝꯕ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯃꯥꯅ ꯃꯅꯤꯡ ꯍꯜꯂꯀꯥꯟꯗ ꯃꯥꯒꯤ ꯌꯨꯝꯁꯤꯡ ꯃꯥꯒꯤ ꯃꯇꯨ ꯃꯆꯥꯁꯤꯡ ꯂꯣꯏꯅ ꯄꯨꯈꯤꯕꯒꯤ ꯏꯟꯁꯤꯗꯦꯟꯁ ꯑꯃꯈꯛ ꯃꯥꯅ ꯊꯦꯡꯅꯩꯑꯕ ꯃꯥꯅ ꯂꯥꯟꯗꯣ ꯑꯗꯨꯝ ꯌꯥꯎꯔ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯃꯥꯏ ꯃꯇꯨ ꯃꯆꯥꯁꯤꯡꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯇꯥꯏꯃꯤꯡꯁꯦ ꯁꯤꯗ ꯌꯥꯝ ꯅꯥꯟꯅ ꯁꯦꯠ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥ ꯂꯥꯟ ꯌꯥꯎꯍꯜꯂꯛꯇꯦ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯃꯤꯅ ꯑꯩꯁꯦ ꯊꯥꯖꯕꯤꯗ꯭ꯔꯦꯀꯣ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯇꯧꯕꯇꯕꯨ ꯏꯁꯣꯔꯒꯤ ꯇꯥꯏꯃꯤꯡꯗꯗꯤ ꯅꯪꯁꯦ ꯁꯣꯝꯗ ꯅꯪꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯕ ꯑꯃ ꯂꯩꯔꯦ ꯅꯪ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯊꯧ ꯇꯥꯕ ꯑꯗꯨꯗꯒꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯤ ꯏꯁꯣꯔ ꯃꯥꯏ ꯄ꯭ꯂꯥꯟꯁꯦ ꯂꯣꯏꯅ ꯐ꯭ꯌꯨꯆꯔ ꯎꯕꯤꯕ ꯏꯁꯣꯔꯀꯣ ꯃꯃꯥꯡꯗ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯈꯨꯗꯤꯡꯃꯛ ꯎꯕꯤꯕ ꯏꯁꯣꯔꯁꯤꯅ ꯅꯪ ꯗꯦꯕꯤꯠꯀꯤꯗꯃꯛꯇ ꯄ꯭ꯂꯥꯟꯁꯦ ꯆꯨꯝꯅ ꯆꯠꯂꯦ ꯗꯦꯕꯤꯠꯅꯗꯤ ꯂꯥꯟꯅ ꯎꯔꯝꯃꯦ ꯁꯤ ꯑꯩꯅ ꯈꯟꯖꯕꯩ ꯋꯥꯅꯤꯀꯣ ꯗꯦꯕꯤꯠꯀꯤ ꯃꯐꯝꯗ ꯅꯪ ꯑꯩꯁꯦ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯗꯦꯕꯤꯠꯅ ꯁꯤꯗ ꯌꯥꯝ ꯐꯖꯕ ꯁ꯭ꯇꯦꯞ ꯑꯃꯈꯛ ꯂꯧꯋꯤ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯃꯥꯏ ꯔꯦꯁꯄꯣꯟꯁꯁꯤꯀꯣ ꯃꯥꯏ ꯄꯨꯛꯅꯤꯡ ꯍꯟꯊꯔꯕ ꯃꯇꯝꯗ ꯃꯥꯏ ꯔꯦꯁꯄꯣꯟꯁꯁꯦ ꯄꯗ 6ꯇ ꯍꯥꯏꯁꯦ ꯏꯁꯣꯔꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯍꯟꯈꯤ ꯍꯥꯏꯅ ꯃꯥꯅ ꯏꯁꯣꯔꯗ ꯆꯪꯖꯔꯒ ꯃꯥꯒꯤ ꯄꯨꯛꯅꯤꯡꯁꯦ ꯊꯧꯒꯠꯍꯟꯈꯤ ꯏꯁꯣꯔꯗ ꯍꯪꯖꯈꯤꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯅꯪ ꯑꯩꯅ ꯑꯋꯥ ꯑꯅꯥ ꯇꯥꯔ ꯃꯇꯝꯗ ꯑꯦꯁ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯑꯣꯏꯒꯗ꯭ꯔꯥ ꯑꯃ ꯇꯧꯕ ꯑꯣꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯔꯦꯁꯄꯣꯟꯁ ꯄꯤꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯗꯦꯕꯤꯠꯀꯤ ꯔꯦꯁꯄꯣꯟꯁ ꯈꯨꯄꯤꯁꯦ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯇꯝꯖꯅꯐꯝ ꯑꯃ ꯑꯣꯏ ꯑꯗꯨꯒ ꯗꯦꯕꯤꯠꯅ ꯏꯁꯣꯔꯗ ꯍꯪꯒꯠꯆꯩ ꯑꯗꯨꯒ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯀꯃꯥꯏꯅ ꯑꯃꯨꯛ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯏ ꯍꯥꯏꯕꯗꯨ ꯌꯦꯡꯁꯦꯕꯀꯣ ꯄꯗ 9ꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯎꯕ ꯐꯪꯉꯦ ꯏꯁꯣꯔꯅ ꯗꯦꯕꯤꯠꯇ ꯋꯥꯁꯛꯈꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤꯗꯃꯛ ꯃꯥꯡꯈ꯭ꯔꯕꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯖꯤꯟꯕꯤꯒꯅꯤ ꯍꯥꯏꯅꯀꯣ ꯗꯦꯕꯤꯠ ꯁꯣꯏꯗꯅ ꯅꯪ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯆꯦꯜꯂꯨ ꯇꯥꯟꯅꯧ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯥꯡꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯇꯨ ꯍꯟꯖꯤꯟꯕꯤꯒꯅꯤ ꯌꯦꯡꯉꯣ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯂꯨꯕ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯀꯥꯎꯊꯣꯛꯄ ꯑꯃ ꯂꯩ ꯑꯋꯥ ꯑꯅꯥ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯅꯥꯅ ꯆꯦꯟꯁꯤꯟꯒꯦꯕ ꯃꯌꯥꯝ ꯄꯥꯡꯒꯜꯂꯕ ꯑꯩꯈꯣꯏꯒꯤ ꯁꯪꯒ ꯄꯪꯒ ꯆꯥꯎꯕ ꯃꯤꯁꯤꯡꯗ ꯆꯦꯟꯁꯤꯟꯕ꯭ꯔꯥ ꯄꯩꯁꯥꯗ ꯋꯥꯈꯜ ꯊꯝꯕ꯭ꯔꯥ ꯂꯟ ꯊꯨꯝꯗ ꯑꯩꯈꯣই ꯆꯦꯟꯁꯤꯟꯕ꯭ꯔꯥ ꯍꯩꯁꯤꯡꯕ ꯃꯤꯁꯤꯡꯗ ꯆꯦꯟꯁꯤꯟꯕ꯭ꯔꯥ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯀꯟꯕꯤꯕ ꯉꯝꯒꯗꯧꯕ ꯃꯤꯁꯤꯡꯗ ꯑꯩꯈꯣꯏ ꯆꯦꯟꯁꯤꯟꯕ꯭ꯔꯥ ꯗꯦꯕꯤꯠꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯟꯁꯤꯟꯕ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯔꯕ ꯃꯇꯝꯗ ꯃꯥꯅ ꯆꯦꯜꯂꯒ ꯐꯤꯂꯤꯁꯇꯤꯟꯁꯤꯡꯒꯤ ꯅꯤꯡꯊꯧꯗꯨꯗ ꯍꯥꯏꯔꯨꯗꯦ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯀꯅꯥꯝꯇ ꯍꯥꯏꯗꯦ ꯃꯥꯅ ꯆꯪꯉꯒ ꯏꯁꯣꯔꯗ ꯆꯪꯖꯩꯕ ꯏꯁꯣꯔꯗ ꯃꯥꯏ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯈꯤ ꯃꯥꯏ ꯆꯦꯟꯁꯤꯟꯖꯐꯝꯁꯦ ꯏꯁꯣꯔ ꯑꯣꯏꯌꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯗꯦꯕꯤꯠꯀꯤ ꯄꯨꯟꯁꯤꯗꯒꯤ ꯇꯝꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯏꯁꯣꯔꯗ ꯃꯥꯅ ꯆꯦꯟꯁꯤꯜꯂꯦ ꯑꯗꯨꯒ ꯏꯁꯣꯔꯗ ꯃꯥꯅ ꯆꯪꯖꯔ ꯍꯥꯏꯖꯔꯦ ꯏꯁꯣꯔ ꯑꯩ ꯀꯩꯗꯧꯖꯧ ꯍꯥꯏꯕꯒꯦ ꯑꯩ ꯀꯩꯗꯧꯁꯤꯒꯦ ꯂꯥꯟꯃꯤ ꯀꯥꯡꯕꯨ ꯃꯈꯣꯏꯒꯤ ꯑꯃꯦꯂꯤꯀꯥꯏꯠꯁꯤꯡꯒꯤ ꯀꯥꯡꯕꯨꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯇꯥꯟꯅꯖꯧꯔꯥ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯗꯣ ꯃꯥꯅ ꯍꯪꯉꯦꯕꯀꯣ ꯑꯗꯨꯒ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏ ꯄꯗ 19 ꯃꯈꯥ ꯄꯥꯔꯛꯄ ꯃꯇꯝꯗ ꯏꯁꯣꯔꯅ ꯃꯥꯒꯤ ꯃꯐꯝꯗ ꯂꯥꯟꯉꯝ ꯐꯤꯔꯥꯟ ꯑꯗꯨ ꯄꯤꯅꯕꯤꯈꯤꯕ ꯂꯥꯟꯉꯝꯕꯗꯨ ꯃꯥꯒꯤ ꯃꯐꯝꯗ ꯄꯤꯈꯤꯕ ꯃꯥꯒꯤ ꯃꯇꯨ ꯃꯆꯥꯁꯤꯡ ꯃꯥꯒꯤ ꯃꯥꯡꯈ꯭ꯔꯕꯁꯤꯡꯗꯨ ꯂꯣꯏꯅ ꯀꯜꯂꯀꯥꯟꯗ ꯃꯥꯅ ꯄꯨꯔꯛꯄ ꯉꯝꯈꯤꯕ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯃꯤ ꯑꯃ ꯑꯋꯥ ꯑꯅꯥ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯍꯥꯏꯁꯦ ꯃꯁꯥ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯍꯟꯊꯔꯀꯥꯟꯗ ꯅꯪ ꯑꯩꯒꯤ ꯔꯦꯁꯄꯣꯟꯁꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯅꯪ ꯑꯩꯒꯤ ꯔꯦꯁꯄꯣꯟꯁꯁꯦ ꯆꯨꯝꯅ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯗ ꯄꯤꯕꯁꯦ
ꯁꯤꯗꯩ ꯗꯦꯕꯤꯠꯀꯤ ꯄꯨꯟꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯝꯕ ꯌꯥꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯏꯁꯥꯅ ꯑꯋꯥꯅ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯃꯇꯝꯗ ꯏꯁꯣꯔꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯕꯁꯦ ꯇꯝꯒꯗꯕꯅꯦꯕꯀꯣ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯆꯦꯟꯁꯤꯟꯒꯅꯤ ꯃꯌꯥꯝ ꯅꯪ ꯑꯩꯒꯤꯗꯤ ꯊꯥꯖꯈ꯭ꯔꯕ ꯃꯆꯥꯁꯤꯡꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯈ꯭ꯔꯕꯁꯤꯡꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡꯁꯦ ꯃꯥꯅ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯗꯦꯕ ꯆꯧꯊꯥ ꯊꯥꯗꯣꯛꯇꯦ ꯅꯠꯇ꯭ꯔꯒ ꯍꯦꯛꯇ ꯃꯣꯏ ꯂꯩꯅꯤꯡ ꯂꯩꯁꯅꯨ ꯍꯥꯏꯅ ꯊꯝꯗꯦꯕ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯄꯨꯔꯥ ꯁꯦꯠ ꯇꯧꯔ ꯊꯝꯕꯤꯕ ꯃꯈꯣꯏꯕꯨ ꯀꯗꯥꯏꯗ ꯁꯣꯏꯒꯗꯒꯦ ꯑꯗꯨ ꯏꯁꯣꯔꯅ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯕꯁꯦ ꯀꯔꯤꯅꯣ ꯃꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕ ꯄ꯭ꯂꯁ ꯃꯉꯣꯟꯗ ꯆꯦꯟꯁꯤꯟꯖꯕꯁꯦ ꯄꯥꯎꯔꯧ ꯄꯟꯗꯨꯞ 19ꯒꯤ ꯄꯟ 10ꯗꯀꯣ ꯖꯦꯍꯣꯚꯥꯒꯤ ꯃꯤꯡꯗꯤ ꯑꯀꯟꯕ ꯂꯥꯟꯕꯟ ꯌꯨꯝꯅꯤ ꯙꯔꯃ ꯆꯦꯟꯕꯅ ꯃꯗꯨꯗ ꯆꯦꯟꯁꯤꯜꯂꯤ ꯑꯃꯁꯨꯡ ꯀꯟꯕꯤꯕ ꯐꯪꯏ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏ ꯈꯨꯗꯣꯡꯆꯥꯕꯁꯦ ꯏꯁꯣꯔ ꯅꯪ ꯑꯩꯅ ꯈꯨꯔꯨꯝꯃꯤꯕ ꯇꯥꯏꯕꯪꯄꯥꯟ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯔꯤꯕ ꯏꯁꯣꯔꯁꯦ ꯑꯀꯟꯕ ꯂꯥꯟꯕꯟꯒꯤ ꯌꯨꯝꯅꯦ ꯍꯥꯏꯅ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯄꯥꯟꯗꯝꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯂꯥꯟꯕꯟꯒꯤ ꯌꯨꯝꯅꯤ ꯃꯉꯣꯟꯗꯕꯨ ꯍꯦꯛ ꯆꯦꯟꯁꯤꯜꯂꯕ ꯃꯉꯣꯟꯗꯒꯤ ꯃꯥꯒꯤ ꯃꯐꯝꯗ ꯍꯦꯛ ꯑꯩꯈꯣꯏꯅ ꯆꯦꯟꯁꯤꯜꯂꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯙꯔꯃ ꯆꯦꯟꯕ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡꯁꯦ ꯀꯟꯕꯤꯕ ꯐꯪꯏꯅ ꯍꯥꯏ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯊꯃꯣꯏ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯑꯋꯥꯅ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯆꯥꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅꯤ ꯕꯥꯏꯕꯜꯗ ꯑꯣꯜꯔꯦꯗꯤ ꯍꯥꯏꯔꯝꯃꯒ ꯂꯩꯔꯦ ꯇꯥꯏꯕꯪꯄꯥꯟꯗ ꯅꯪ ꯑꯩꯁꯦ ꯑꯋꯥ ꯑꯅꯥ ꯇꯣꯉꯥꯟꯕ ꯏꯁꯨ ꯀꯌꯥ ꯑꯃ ꯊꯦꯡꯅꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯑꯀꯟꯕ ꯂꯥꯟꯕꯟꯒꯤ ꯃꯄꯨ ꯂꯩꯌꯦ ꯂꯥꯟꯕꯟꯒꯤ ꯌꯨꯝ ꯑꯗꯨ ꯂꯩꯌꯦ ꯃꯉꯣꯟꯗ ꯆꯦꯟꯁꯤꯜꯂꯗꯤ ꯀꯟꯕꯤꯒꯅꯤ ꯗꯦꯕꯤꯠꯇꯤ ꯃꯉꯣꯟꯗ ꯆꯦꯟꯁꯤꯜꯂꯦ ꯑꯗꯨ ꯅꯪ ꯑꯩꯅ ꯗꯦꯕꯤꯠꯇꯩ ꯇꯝꯗꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯍꯩꯊꯆꯔꯒ ꯏꯁꯣꯔꯗ ꯄꯤꯁꯤꯟꯕ ꯏꯁꯣꯔꯗ ꯆꯦꯟꯁꯤꯟꯕ ꯑꯃ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯊꯥꯒꯠ ꯏꯁꯩ 62ꯒꯤ ꯄꯗ 9ꯗꯀꯣ ꯊꯥꯒꯠ ꯏꯁꯩ 62ꯒꯤ 9ꯗ ꯍꯦ ꯃꯤꯌꯥꯝ ꯁꯥ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯉꯣꯟꯗ ꯆꯦꯠꯅ ꯊꯥꯖꯧ ꯃꯍꯥꯛꯀꯤ ꯃꯥꯡꯗꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯐꯣꯡꯗꯣꯛꯆꯧ ꯏꯁꯣꯔꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯆꯪꯖꯐꯝꯅꯤ ꯍꯥꯏꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯥꯒꯠ ꯏꯁꯩꯗ ꯊꯥꯒꯠ ꯏꯁꯩ ꯗꯦꯕꯤꯠꯅ ꯏꯔꯝꯕ ꯊꯥꯒꯠ ꯏꯁꯩꯒꯤ ꯋꯥꯔꯤꯗ ꯃꯥꯅ ꯑꯋꯥ ꯑꯅꯥꯗ ꯏꯁꯣꯔꯗ ꯆꯦꯟꯁꯤꯜꯂꯀꯥꯟꯗ ꯏꯁꯣꯔꯅ ꯀꯟꯕꯤꯈꯤꯕꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯦꯡꯅ ꯏꯁꯣꯔ ꯑꯩ ꯑꯋꯥ ꯑꯅꯥ ꯊꯦꯡꯅꯩ ꯁꯤꯒꯤ ꯑꯋꯥ ꯑꯅꯥꯁꯦ ꯊꯦꯡꯅꯩ ꯍꯥꯏꯁꯦ ꯑꯋꯥ ꯑꯅꯥ ꯊꯦꯡꯅꯕꯁꯦ ꯂꯣꯠꯁꯤꯟꯕ ꯅꯠꯇꯕ ꯑꯋꯥ ꯑꯅꯥ ꯊꯦꯡꯅꯕ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯍꯥꯏꯗꯣꯛꯆꯕ ꯌꯥꯏꯑꯕ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛꯇꯣ ꯍꯥꯏꯗꯣꯛꯆꯕ ꯌꯥꯏ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯍꯥꯏꯗꯣꯛꯆꯕ ꯌꯥꯏ ꯑꯗꯨꯒ ꯏꯁꯣꯔꯗ ꯑꯩꯈꯣꯏꯅ ꯊꯃꯣꯏꯁꯦ ꯍꯥꯏꯗꯣꯛꯆꯔꯒ ꯏꯁꯣꯔ ꯅꯪ ꯑꯩꯁꯦ ꯑꯋꯥ ꯑꯅꯥ ꯊꯦꯡꯅꯩ ꯑꯁꯤꯒꯤ ꯅꯍꯥꯛꯅ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯊꯥꯖꯕꯗꯀꯣ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔ ꯇꯥꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯕꯁꯤꯅ ꯅꯪ ꯑꯩꯒꯤ ꯂꯩꯔꯦ ꯆꯥꯎꯔꯦ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥꯗꯨꯗꯒꯤ ꯆꯥꯎꯕꯅꯤꯅ ꯏꯁꯣꯔꯅ ꯍꯦꯟꯅ ꯆꯥꯎꯕꯅꯤ나 ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕꯅ ꯑꯗꯨꯝ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯑꯣꯛꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯉꯣꯟꯗ ꯊꯥꯖꯕ ꯊꯝꯃꯀꯥꯟꯗ ꯅꯪ ꯑꯩꯒꯤ ꯑꯋꯥ ꯑꯅꯥꯁꯤ ꯅꯪ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯍꯟꯊꯕꯁꯤ ꯗꯦꯕꯤꯠꯅ ꯊꯦꯡꯅꯈꯤꯕ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯩ ꯊꯥꯒꯠ ꯏꯁꯩ 9ꯒꯤ 10ꯗ ꯄꯥꯔꯛꯈꯤꯀꯣ ꯅꯍꯥꯛꯀꯤ ꯃꯤꯡ ꯈꯪꯖꯕ ꯃꯈꯣꯏꯅ ꯅꯉꯣꯟꯗ ꯆꯦꯠꯅ ꯊꯥꯖꯒꯅꯤ ꯃꯔꯝꯗꯤ ꯍꯦ ꯖꯦꯍꯣꯚꯥ ꯅꯍꯥꯛꯄꯨ ꯊꯤꯖꯕ ꯃꯈꯣꯏ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯊꯥꯗꯣꯛꯄꯤꯗꯦ ꯍꯥꯏꯅ ꯊꯥꯒꯠ ꯏꯁꯩꯗ ꯍꯥꯏ ꯑꯗꯨꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯊꯥꯒꯠꯄ ꯗꯦꯕꯤꯠꯀꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤꯁꯦ ꯑꯋꯥ ꯑꯅꯥ ꯊꯦꯡꯅꯔꯦ ꯑꯋꯥ ꯑꯅꯥ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯏꯁꯣꯔꯗ ꯆꯪꯖꯔꯦ ꯏꯁꯣꯔꯅ ꯃꯥꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯑꯗꯨꯗꯤ ꯃꯥꯅ ꯑꯃꯨꯛ ꯏꯁꯣꯔ ꯊꯥꯒꯠꯂꯦ ꯑꯗꯩ ꯑꯋꯥ ꯑꯅꯥ ꯊꯦꯡꯅꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯏꯁꯣꯔꯗ ꯆꯪꯖꯔꯦ ꯏꯁꯣꯔꯅ ꯃꯥꯁꯦ ꯄꯥꯡꯕꯤꯔꯦ ꯑꯗꯨꯗ ꯏꯁꯣꯔꯅ ꯃꯥꯁꯦ ꯊꯥꯒꯠꯂꯦ ꯁꯨꯃꯥꯏꯅ ꯆꯠꯂꯦ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯆꯔꯆꯇ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯦꯅꯤꯋꯦꯌꯔ ꯑꯃ ꯍꯦꯛꯇꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯊꯥꯒꯠꯄ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯊꯥꯒꯠ ꯈꯨꯔꯨꯝꯕ ꯂꯥꯛꯏꯁꯦ ꯈꯪꯉꯩ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯕꯗ ꯑꯩꯁꯨ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯟꯖꯕ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯑꯐꯕ ꯋꯥꯄꯥꯎ ꯇꯥꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯁꯤꯁꯨ ꯄꯥꯔꯠ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯏꯁꯣꯔ ꯊꯥꯒꯠꯃꯤꯟꯅꯕ ꯑꯃꯅ ꯏꯁꯣꯔꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕꯁꯤꯡꯗꯣ
ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯔꯒ ꯄꯨꯛꯅꯤꯡ ꯊꯧꯒꯠꯃꯤꯟꯅꯕ ꯊꯥꯒꯠꯃꯤꯟꯅꯕꯅ ꯃꯦꯟꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯇꯣꯞꯄꯁꯤꯡꯁꯨ ꯇꯧꯒꯅꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯒꯅꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯋꯥ ꯑꯅꯥꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯒꯅꯤ ꯇꯧꯕꯗꯕꯨ ꯑꯩꯈꯣꯏ ꯃꯦꯟ ꯄꯥꯟꯗꯝꯗꯤ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯏꯁꯣꯔ ꯊꯥꯒꯠꯄ ꯃꯔꯝꯗꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯈ꯭ꯔꯦ ꯑꯗꯨꯅ ꯊꯥꯒꯠ ꯏꯁꯩ 95:5ꯗꯀꯣ ꯍꯦ ꯑꯩꯒꯤ ꯊꯋꯥꯏ ꯅꯍꯥꯛꯅ ꯁꯣꯟꯊꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯁꯣꯔꯗ ꯑꯥꯁꯥ ꯇꯧꯖꯧ ꯃꯔꯝꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯆꯒꯅꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯕꯒꯤ ꯑꯔꯥꯟ ꯈꯨꯕꯝꯒꯤꯗꯃꯛ ꯑꯗꯨꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯕ ꯃꯥꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯣꯔ ꯊꯥꯒꯠꯄ ꯈꯨꯔꯨꯝꯕ ꯍꯦꯟꯅ ꯆꯥꯎꯈꯠꯀꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯋꯥ ꯑꯅꯥꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯊꯥꯒꯠ ꯈꯨꯔꯨꯝꯕꯁꯦ ꯇꯣꯛꯈꯤꯕ ꯅꯠꯇꯕ ꯍꯦꯟꯅ ꯏꯁꯣꯔ ꯍꯟꯗꯛꯇꯤ ꯑꯋꯥ ꯑꯅꯥ ꯑꯩꯈꯣꯏ ꯁꯤꯗ ꯊꯦꯡꯅꯔꯦ ꯑꯗꯨꯅ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯇꯣꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯕ ꯅꯠꯇꯕ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯍꯥꯏꯁꯤꯗꯕꯨ ꯑꯩꯅ ꯆꯠꯄ ꯃꯐꯝꯗ ꯇꯨꯝꯕ ꯃꯐꯝꯗ ꯆꯥꯕ ꯃꯐꯝꯗ ꯑꯦꯅꯤ ꯄ꯭ꯂꯦꯁ ꯑꯃ ꯍꯦꯛꯇꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯌꯥꯏ ꯑꯗꯨꯅ ꯏꯁꯣꯔ ꯈꯨꯔꯨꯝꯕꯁꯤ ꯍꯦꯟꯅ ꯍꯟꯊꯔꯛꯄꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯌꯥꯝꯈꯠꯀꯗꯕꯅꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥꯁꯤ ꯄꯥꯡꯕꯤꯒꯗꯕꯅꯤ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄꯗ इचम चंबा अचुंबा अहुमखा को येमिनसी कोई पुंसी महिंगसिदा कोई कमाय तौगनी अवाना गी थेंगब मतम सिदा इसे इचम चंबा अहुमखा येमिनसी को अखोइना पुंगनिंग हंथरब मतमदा चुमना पाखुम पीनबा कमायना रेस्पॉन्स अचुंबा रेस्पॉन्स पीगदगे नत्रगा अथीबा मौंगदि सोगी पाखुम पीदनबको अखोइ रेस्पॉन्स चुमना इशोरदा पीनबा लाना रेस्पॉन्स पीदनबा अमदि पुंगनिंग वारबा हंथब मतमदको अखोइना करम हाइना मसिगी परासे अखोइ पुंसिदा पानसिनगदगे हेसि कोना सिगी परासे अखोइ पुंसिदा कमाय पानसिनगदगे कोइ तमखि परासे कमाय पानसिनगदगे सम सम बहुम ख कोइ येमिनसि याना मसि कमाय तबोना डेभिड ने इशोरगी मफमदा चेनसिललमि है को महांगना पुंगनिंग वारबा हंथरबा मतमदा महांगना अचुंबा मफमदा चेन आइदि अखोइना चेनसिललिबा राइट प्लेस को अचुंबा मफमजे अखोइ खंगदम कराइदनो अइ चेनसिनदोइसि अइ चेनसिलिबदुना सोनबो होइतागदे अइ खुदुंथिबदु नंगदोइ हेना नंगदोइनेबको अदुना डेभिडना चेनसिनगेबसे कराइदा चेनसिनगे हाइकांदा मागति असेंगबा अचुंबा राइट प्लेस मफम अचाबा मफमदुदा माना अवाना पुंगनिंग हंथरबा मतमदा चेनसिले यें असिले डेभिडना तौबसे असि चेनसिनबा मतमदा माना अइ पुंगनिंग हंगलकपा गायकांदा अइजे इशोरना मत कनो पुंगनिंग जे साफरकांदा इशोर खुरुंगे इशोरगी मनाक्ता चेनसिनगे हाइबा नत माना वारिङै मक्तदा माना इशोरगी मफमदा चेनसिले साफबा गायदबा अइ नुंगाइरकांदा वखल नुंगाइरा चर्च कागे नत्र अइ वखल नुंगाइरकांदा इशोर थागतके नत्र वखल नुंगाइना माना वारिङैदा इशोरदा चेनसिले इशोरना मतेंग पांगबी अदगी माना इशोर थागतपजे लाकपने अदुना ngसाइने पागिबदो जेहोवागी मिंगदीको अकनबा लानबमी युमनी धर्म चेमसिंगना मदुदा चेनसिले अमसुंग कनबीबा फंगी आइसे अवा अना नंगबा मतमदा माना इशोरगी मफमदा चेनसिनगिबा राइट प्लेस अचाबा मफमदुदको अदुगा इशोरगी मफमदा अइखोइगी वाखल पुंगनिंग थवाइ अदु हैथजगदबनी सिदा हाइसे पुंगनिंग वाखल हैथजबगी हाइबा अर्थदि कोइना वर्ष अमखक पार खंबेको थागरि सही हुफुनी तुगी निपान हे मियाम सा मतम पुनमक मंगोंदा चेना थाजौ इशोरदा चेना थाजगदबनी माकी मांगदना अखोइगी थमोइ फोंदोकजौ अखोइगी अवा अनागी थमोइ फोंदोकजगदबनी इशोरदि अखोइगी दमक चंगजफमनि अदो थमोइ हैथजबा इशोरगी मफम हैथजबा हाइदि मंगोंदा चेना थाजबा आइगे थमोइदा लैरिबा खुदिंग अवा अना खुदिंग इशोरगी मफमदा हैदोकजगदबनी अदुना डेभिडना इहान हामबसि केदोबनो हाइकांदा माना अचाबा मफम को अचाबा मफमदुदा माना चेनसिनजखिबा हेक माइगा अवाना पुंगनिंग सोंथरमदा अदुगा अनिसुबसिना कइनो हाइकांदा अखोइगी अवाना खुदिंगमक हाइगद्रा नत्रगा अवाना पुंगनिंग हंथबा खुदिंगमकसे असिसे इशोरदा थाजबसिना इशोरदा थाजबा थंबसिना हेना अवाना खुदिंगमकतुदगी चावे
ꯀꯣ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛꯇꯨꯗꯒꯤ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯕꯁꯤꯅ ꯍꯦꯟꯅ ꯆꯥꯎꯏ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯕꯁꯤꯅ ꯈꯨꯗꯤꯡꯃꯛꯇꯨ ꯂꯣꯏꯅ ꯁꯣꯜꯕ ꯇꯧꯕ ꯉꯝꯕ ꯉꯥꯛꯇꯅꯤ ꯊꯥꯒꯠ ꯏꯁꯩ 7:10ꯗꯀꯣ ꯅꯍꯥꯛꯀꯤ ꯃꯤꯡ ꯈꯪꯖꯕ ꯃꯈꯣꯏꯅ ꯅꯉꯣꯟꯗ ꯆꯦꯠꯅ ꯊꯥꯖꯒꯅꯤ ꯃꯔꯝꯗꯤ ꯍꯦ ꯖꯦꯍꯣꯚꯥ ꯅꯍꯥꯛꯄꯨ ꯊꯥꯖꯕ ꯃꯈꯣꯏ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯊꯥꯗꯣꯛꯄꯤꯗꯦ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯕꯁꯤꯅ ꯈꯨꯗꯤꯡꯃꯛꯇꯨ ꯂꯣꯏꯅ ꯁꯣꯜꯕ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇꯨ ꯂꯣꯏꯅ ꯉꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯤ ꯏꯁꯣꯔꯅ ꯈꯨꯗꯤꯡꯃꯛꯇꯤ ꯂꯣꯏꯅ ꯆꯥꯎꯋꯦ ꯅꯪ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯆꯥꯎꯋꯦ ꯋꯥꯔꯦ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛꯇꯨꯗꯤ ꯏꯁꯣꯔꯅ ꯆꯥꯎꯕꯅꯤꯅ ꯃꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕ ꯀꯥꯟꯗ ꯈꯨꯗꯤꯡꯃꯛꯇꯨ ꯂꯣꯏꯅ ꯃꯥꯅ ꯉꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤ ꯑꯍꯨꯝꯁꯨꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ 데빗ꯅ 이소라 젠실레 ꯑꯗꯨꯒ 이소라 타자바 탐바시나ꯈꯨꯗꯤꯡꯃꯛꯇꯨ ꯉꯝꯃꯦ ꯍꯥꯏꯕ ꯈꯪꯉꯦ ꯑꯗꯨꯒ ꯃꯥꯅ ꯑꯔꯣꯏꯕꯗ ꯇꯧꯕ ꯑꯃ ꯍꯦꯛ ꯂꯩ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯃꯥꯅ ꯏꯁꯣꯔ ꯊꯥꯒꯠꯄꯁꯦ ꯁꯨꯡꯀꯥꯎ ꯀꯥꯎꯗꯦ ꯑꯋꯥ ꯑꯅꯥ ꯊꯦꯡꯅꯩ 이소라 ꯆꯦꯟꯁꯤꯜꯂꯤ 이소라 ꯃꯇꯦꯡ ꯄꯥꯡꯕꯤ ꯑꯗꯨꯒ ꯃꯥꯅ 이소라 ꯊꯦꯡꯛ ꯌꯨ ꯍꯥꯏ ꯊꯦꯡꯛ ꯌꯨ 이소라 나puꯊꯥꯒꯠꯆꯔꯤ 이소라 ꯃꯥ 데빗ꯅ ꯊꯥꯒꯠꯄꯒꯤ ꯃꯥꯒꯤ ꯂꯩꯁꯤ ꯂꯩꯇꯣ ꯃꯥꯅ ꯍꯥꯞꯄ ꯑꯩꯈꯣꯏꯅ ꯊꯥꯒꯠ ꯏꯁꯩꯗꯒꯤ ꯑꯗꯨꯝ ꯎꯕ ꯐꯪꯉꯦ ꯃꯥꯅ ꯏꯁꯣꯔꯁꯦ ꯋꯥꯡ ꯋꯥꯡꯅ ꯊꯥꯒꯠꯂꯤ ꯃꯥꯕꯨ ꯄꯥꯡꯕꯤꯕꯁꯨ ꯑꯗꯨꯅ ꯅꯪ ꯑꯩꯅꯁꯨ ꯑꯩꯒꯣꯟꯗ ꯄꯥꯡꯕꯤꯈꯤꯕꯗꯨꯒꯤꯗꯃꯛꯇ ꯏꯁꯣꯔ ꯊꯥꯒꯠꯄꯁꯦ ꯀꯩꯗꯧꯉꯩꯗ ꯂꯦꯞꯄꯣꯏꯗꯕꯅꯦ ꯊꯥꯒꯠ ꯏꯁꯩ 92:5ꯗ ꯍꯦ ꯑꯩꯒꯤ ꯊꯋꯥꯏ ꯅꯍꯥꯛꯅ ꯁꯣꯟꯊꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯁꯣꯔꯗ ꯑꯁꯥ ꯇꯧꯖꯧ ꯃꯔꯝꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯆꯒꯅꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯕꯒꯤ ꯑꯔꯥꯟ ꯈꯨꯕꯝꯒꯤꯗꯃꯛ ꯏꯁꯣꯔꯅ ꯑꯩꯁꯦ ꯂꯣꯏꯅꯕꯤꯕ ꯑꯔꯥꯟ ꯈꯨꯕꯝ ꯑꯋꯥ ꯑꯅꯥꯗꯒꯤ ꯑꯩꯁꯦ ꯂꯥꯟꯊꯣꯛꯄꯤꯕꯒꯤꯗꯃꯛ ꯑꯩꯅ ꯏꯁꯣꯔꯕꯨꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯥꯒꯠꯆꯒꯅꯤ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯈꯥ ꯍꯥꯏꯗꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯅ ꯋꯥꯔꯕ ꯁꯣꯟꯊꯔꯕ ꯃꯇꯝꯗ ꯏꯁꯣꯔꯗ ꯑꯩꯈꯣꯏꯅ ꯑꯁꯥ ꯊꯝꯖꯁꯦ ꯏꯁꯣꯔꯗ 데빗 ꯇꯧꯅ ꯀꯣ 모제스 ꯇꯧꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯅ ꯑꯁꯥ ꯊꯝꯖꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯦ ꯑꯇꯣꯞꯄꯗ ꯌꯦꯡꯉꯀꯥꯟꯗ ꯀꯗꯥꯏꯗꯒꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯂꯥꯛꯀꯗꯒꯦ ꯍꯥꯏꯅ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯏꯁꯣꯔꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯦ ꯆꯪꯁꯤꯜꯂꯒ ꯌꯦꯡꯁꯦ ꯏꯁꯣꯔꯅ ꯑꯩꯁꯦ ꯄꯥꯡꯕꯤꯒꯅꯤ ꯑꯗꯨ ꯃꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕꯒ ꯂꯣꯏꯅꯅ ꯑꯗꯒꯤ ꯌꯦꯡꯉꯣ ꯊꯥꯒꯠ ꯏꯁꯩ 92ꯒꯤ ꯀꯩꯅꯣꯗ 11ꯗ ꯍꯦ ꯑꯩꯒꯤ ꯊꯋꯥꯏ ꯅꯍꯥꯛꯅ ꯁꯣꯟꯊꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯤ ꯅꯍꯥꯛꯅ ꯅꯨꯡꯗ ꯂꯥꯡꯇꯛꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯁꯣꯔꯗ ꯑꯁꯥ ꯇꯧꯖꯧ ꯃꯔꯝꯗꯤ ꯑꯩꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯁꯣꯔꯕꯨ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯊꯥꯒꯠꯆꯒꯅꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯕ ꯑꯗꯒꯤ ꯁꯣꯟꯊꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯀꯅꯥꯗ ꯂꯪꯁꯤꯟꯖꯕ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯕ ꯀꯥꯟꯗ ꯃꯉꯣꯟꯗ ꯆꯪꯁꯤꯟꯖꯔꯤ ꯑꯗꯨꯅ ꯍꯦꯛ ꯍꯦꯛ ꯄꯥꯡꯕꯤꯈꯤꯕꯗꯨꯅ ꯃꯥꯅ ꯏꯁꯣꯔ ꯍꯦꯛ ꯊꯥꯒꯠꯂꯦꯕ 데빗ꯀꯤ ꯄꯨꯟꯁꯤꯗ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯄꯣꯜ ꯑꯃꯗꯤ ꯁꯥꯏꯂꯁ ꯃꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯈꯣꯏꯁꯦ ꯐꯖꯅ ꯐꯨꯔꯀꯥꯟꯗ